Lakhipur online putok saba September ki tang ama ningthau kaba numit ki Khomjinba Pao tabirase. Ahanbada maroi papao. Silchar da Netaji Subhash Chandra Bosu ki murti amasung ningtam lanmi Sahid Mangal Pandey ki senjeng ki murti Mukhyamantri Dr. Himanta Biswa Sarmana maiko mahangkhre. Vocal for local amasung Atmanirbhar Bharat kaloinana mangda changsinanaba Pradhan Mantri na haikhre. Manipuri Sahitya Parishad Assam Lakhipur District Committee na lising aniga kuntaruk chahi ki calendar puthokna bawarep laukhre. Puralatpam Kubir Sarma na laikhidabada Purandarpur Maitai Ex-Servicemen Association na awapa phongdokre. Tripura ki Mukhyamantri na thangta sanaroi Laisram Sulatabu ikai khumnakre lupa lising kunmanga ki sel ki mana pikre amasung Jiribamda chathariba kang tournament tangasi SAYCB Sorokating biga MITL Jiribam ka sanaragani. Haujik mapungoi pau tabirase. Numit nini ki Barak Tampak ki khongsata Mukhyamantri Dr. Himanta Biswa Sarma ngarang Silchar da thonglakre. Mukhyamantri na ngarang Silchar Ranger Khari pointa nauna saba phut kunmari makhai wangba Netaji Subhash Chandra Bosu ki murti mamai kumangdokre. Mukhyamantri galunana Rajya Sabha ki MP Karnat Purkaista Mantri Kausik Rai Mantri Krishnendu Pal Silchar ki MP Porimol Suklapaida masung Kripanath Mala MLA Dipayan Chakrabarti amasung ate atopa luchingba kayana thoramda sarukjaki. Thoramasida lamdamasigi tongan ba kanglup singki oiba nat ki oiba thoram singsu utki. Matungda paumi singa wari sanabada Mukhyamantri na hai Silchar Capital Point tagi Ranger Khari phawba lupa crore chatre changna sagadaba flyover lakliba December thada urep uyung tamlagani haike. Kasar jila gi Udarbon amasung Lakhipur gi khungang 18 bu Dima Hasau jilada tinkragani haibagi matangda madu Barak Valley gi miyam gi wakalon matungina wareb laugani haina mahangna phongdokhe. Mukhyamantri na ngarang Gungur bypass point ta ningtam lanmi Sahid Mangal Pandey gi bronze ki murti amasumai kumahangkhe. Mukhyamantri Dr. Himanta Biswa Sarma ngasi Sri Bhumi jilada chatkani Pathar Kandida Mandal BJP loisang sangagani. Flyover November December kam start hobo provided Silchar manu jate amak land acquire koribo die ji poisa hoy ami di dim aro medical rasta ro land acquire hoy gol manuhe khohai korise medical rasta kam to kite start महासड़क भी दिन रात काम हो रहा है भाई दिन रात काम हो रहा है आप लोग एक बार जाके देख के आओ ना कोशिश सबको लेके जाओ एक बार लेकिन हर बार पहाड़ गिर जाते हैं तो मैं तो भगवान नहीं हूँ पहाड़ को भी बोलो कि गिर ना जाओ बट लोग कर रहा है आप लोग जाने से देखेगा कि कैसे एलिवेटेड कॉरिडोर बना के टेक्नोलॉजी से कोशिश हो रहा है और नया रास्ता का भी टेंडर अभी निकाल रहा है थोड़ी दिन में ही नया रास्ता का भी टेंडर निकाल जाएगा हमारा जीते ही बराक वैली और गुवाहाटी का डिस्टेंस 5 आवर्स हो जाएगा चिंता मत करो ये सब अफवाह आते हैं एक अकॉर्ड हुए वो लोग 19 गांव का नाम दिए हम लोग बोला एक बार सर्वे करके देख लो इतना ही बात है दिमा हसाव भी आसाम ही कसार भी आसाम ही ये भारत बांग्लादेश जैसा यहाँ में सरसा नहीं होना चाहिए और बराक वैली का लोग जो चाहेगा वही होगा जो नहीं चाहेगा वो नहीं होगा लेकिन आप लोग इसको भारत बांग्लादेश जैसा मुद्दा मत बनाइए Laibak asina masana sajaba potlam sijanabada pugning thogananaba vocal for local ka loinana maromdom lepchaba Atmanirbhar Bharat amasung chaukhatpa Bharat Viksit Bharat ki mantra ga loinana manglomda changsin gadabani haina ngarang Akashbani gi Man ki Baat thoramda Pradhan Mantri Narendra Modi na haikre kumhei gi nungairba matamasida lamtu sengna thambada mideng thamnanaba mahakna miyamda haisakhi UPSC gi tongan ba parikha singi thak pumnamak mai paklaga final merit list maming yaukidaba candidate singi data thamliba pratibha setu digital platform gi maramda Pradhan Mantri na hairaduna portal asigi khuthangda private company singna magun leraba mahiroi singa sibu thabak pibeda mateng pangli haiki Manipuri Sahitya Parishad Lakhipur District Committee ki khudak ki oiba mifam ama ngarang nongmaijing numita konjeng lekai da leiba Manipuri Guest House ta pangthoktuna lising aniga kuntaruk chahi ki calendar puthokna bawarep laukhre mifam asigi mifam apu oina Parishad ki Lakhipur District Committee ki President
Leisungam Robindro amasung ikai khumnajaba mithung oina athauba ningsing lup Lakhipur ki president R.K. Sanahal phambak ta lingsin ki Parisat ki Lakhipur district committee ki secretary Ingudam Nilbirna Miyamu taramna oklaba matung Parisat ki central committee ki secretary Posongmam Rajbiharina miphamgi nungi oiba warol thambikhe Mifamna kupna khana nainaraba matungda laukiba maruiba warep singi manungda Lakhipur court district asigi manungda laikijaba lamyanba oja taranithoi khangatuna makhoina tawbiramba kudol sing yauba lisinganiga kuntaruk chahigi lamai taranithoi panba calendar ama puthoknanaba warep nakhe Sana khonaba samaj ki amadi rajniti ki lamda loinana art and culture sahitya na chingbagi hiram singda khutma ba waja singi ming amadi photo amamam branch kudingdagi district committee da lakliba September ki kunthra gi manungda yaholakna basu warem nakhe mifamda Sagaijam Rajkishore retired major purisaba manidhon Jangamem Ibo Pisak Sapam Robindro Soraisam Gorobabu Laisram Nanda Komana Chingba Miyoi Singh Sarukja Ki Haina Parisat ki Lakhipur District Committee ki Secretary Ingudam Nilbirna Fongdorokle All Assam Manipuri Students Union Amsugi Lakhipur District Committee na Committee asigi lisinganiga kunmanga tagi lisinganiga kuntaret chahigi Anoba Executive Committee semnabagi mipamama Laglipa September ki taret Nongmaijing numit ki nungtil ki pung ahum taba matamda Konjang Lekai da leba Manipuri Guest House ta pangthoklagani haina Mahiroi lupa sigi cherola mada fongdokre Cherola sigi matungina Committee asigi lisinganiga kunhumdoidagina lisinganiga kunmanga chahigi Executive body ki matam loisilakpana maram oiraga Anoba committee ama semnanaba honnabani hairaduna Mari leinaba district committee ki makhada leiriba Mahiroi Singh amadi oja singna mifam asida saruk yapiduna khutkan panganba Manipuri khunai ama sembada saruk yaminasi haina Amsu Lakhipur district committee ki general secretary Sagapam Bishop na paujelakle Borkhola Purandarpur Meitei ex servicemen association ki miyut oibiramba Tarasuba Assam Regiment ki thabak ki potharaba Naik Phurailatpam Kubir Sarmana haukiba August ki tang kunmanga Ningthauka banamita masagi mayum Kamarbon Khungangda masagi anaba manamaram oiraga laikidre mahakna manung matam chadana laikidabada Purandarpur Meitei ex servicemen association ki member singna laikidraba Kubir Sarma ki yumda chatuna minute ama tumina leiduna awaba phongdokkiba kaloinana mahaki thawaina lairamlenda ingna chikna leiruna bathauni jakre Makhatana Mahaki Loinabi Ibem Tombi Sarmada Association asigi maigedagi ngamjaba sel gi tengbang lupa lising mga kusinaramki Mahaki ni haiba Magi Loinabi Ibem Tombi Sarma machanupa Ankit Sarma amasung machanupi Nikita Sarma lahori Lakliba September ki tangmari sagolcha nimita pangthokadaba Shraddha Karma sida Mahakaluna chana tinazaramba marup mapang singna saruk yabinanaba imung manungi maigedagi fongdorakre Khongset asida association asigi advisor Thangjam Manilal, President Hizam Arun, Secretary Laisram Hari Mohan Loinana, R.K. Kulajit Sana, Yanglem Erajit, Hizam Ibemhal, Aruna Sarma, Yanglem Ongbi Renuka Amasung, Maibam Ongbi Loyalem Bina Chingba Miwe Singha Sarukjaki. Asi Purandarpur Meitei ex servicemen ki Mihu Singna association asigi manungda lebiramba Paralapam Kubir Sarmana August ki tang kunmanga ningdokaba nimita aikoi kwaibu adoktu na mapugi khoya da jata karba matung sida luk asigi khabu basingna angam bas sentang kara oina lupa lising manga kaktang matho amada mateng oina leihori bi mahaki loina bi amasong macha singda khusina duna luk asigi maigei debi awaba bongdokse Barak Tampak ki sagnairaba Islamic philosopher Maulana Ahmed Said Gobin Purina Mapanda Layang Bachaluraba Matung Tekta Kaitana Halakle Haibatabada Congress Luchingba Dr. Maimom Santi Kumarna Mahaki Sangaida Chatuna Unakre Amasung Lengyan Fi Amma Maulana da Huklaba Matung Dr. Santina Punsi Chengjil Oina Cheng Karasu Maulana da Kusinaki Maulana Gobin Purina Peladuna Dr. Santi Kumarbu Mahaki Peace Mission gi advisor oina phamthol hapkhre amasung tungi punsida yaiphanabagidamak dua tawkhre Maulana na Dr. Santi gi Rongpur da leiriba Energy Healing Center da lakningbagi apambasu phongdokki hairi khongset aduda Dr. Santi Kumar Support Group ki Dr. Razul Loskor Firdaus Alam Sonai Constituency Youth Congress ki General Secretary Soriful Alam El Nandababu
T.S. Tonsing amadi N. Ranjit Chowke. Matungda mihut kangbu asina handakta phibam thina accident thoktuna laikannariba Rupai Baligi Oza Eka Babugi Sangai dasu chatuna mahaki haksangi phibam yengsinki hairi. Manipur da hauzik thokli bakangluki rangasigi waroisin puraknanaba Manipur gi Tampak ki CSO Singawari sanabagi damak Imphal da laklamkiba Assam gi Thadau Literature Society gi chairman Nekam Jomhao nongmaina kaptuna hatkre. Mahakpu Karbi Anglong Jila gi Manjada leiba mahaki yumdagi thangjagi numitangda phaduna pukraga hatkibani haire. Tawdokasigi matangda chenabasing fananaba Assam Police na khongulliba hokre loinana lalolu KRA gi miyoi yauna chenabani haiba miyoi taruk police na phare haire. National Sports Day gi sarukama oina Tripura Lengak na pangthokiba thawram amada Mukhyamantri Dr. Manik Sahana Kuntra Suba National Thangta Championship da bronze medal laurakibi Meitei Ningol Laisram Sulata Dattada Lupalising Kunmanga gi sel gi mana pituna harau nungaiba phongtokre. August ki tang Kuntra da Agartala gi Badarghat Dasarat Dev State Sports Complex da pangthokiba thawramaduda sana khonabagi mantri Tinku Rai sarukjakhe. Thawramasi National Sports Day ka mari leinana niminini chubna Agartala NSRCC amasung Badarghat Sports Complex ta pangthokiba National Thakta Medal Fanglaki Sanaroi Singbu Ikai Khumnaba Utpagi Thawramgi Sarukamani Masiga loinana Kuntaret Suba Tripura Rajya Thaki Thangta Championship su hawdokhi. Gaurnagar gi thabakta gi potharaba Oza Chitaranjan Datta gi machanupi Laisram Sulata Dattana handakta All Uttarakhand Thangta Martial Art Association sinduna pangthokiba Kuntra Suba National Thangta Championship ki KG Yankai Taruki Funaba Ani Suba eventa bronze medal lauduna Rajya sigi mingchat purakhibani. Mahak mamangi chahida Manipur University dagi MA pass tawki amasung haujikna masagi thangta gi school ama lingkhatuna mahiroi singda takpi tambiri haina Agartala dagi phangba pawasina haire. District Kang Association Jiribam na sinduna Babupara ki Lamlen Community Hall Kangsangda Jiribam Kasar amadi Hailakandigi Kangkut Kunma toina sarugyaduna sanariba Taramanga Suba Late R.K. Lalasana Memorial Mix Kang Tournament Lisinganiga Kunmanga gi ngarang sanakiba Preliminary League Round Match da LECB Babuparana Yawol di Champanagarbu Panjal Mapan Taruk Tamai Kre Match asi ke Manglemba Singna umpire aduga T.S. Herojit Singna scorer oibiki. Tournament asigi ngasi nungtil pung ama taba matamda SAYCB Sorokating Biga MITL Jiribam ka sanaragani. Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phawba layengzari Mobile number 8638 078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Admission open July lisingani kunmanga session gidamakta UGC na recognize tawraba thataruki oiba paramedical certificate course kaya gidamak mingchanba haujare dental assistant ECG assistant nursing assistant rural healthcare multi-purpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambiningba singna mingchanbiba yaragani arts science natraga commerce da 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur Part 2 Rongpur Mitei Khun manakta Sri Krasar ga thangnabada leiriba
IMPS Open College Energy Healing Center campus asida lengsinbiragu akupa marolgidamak mobile number 9395732456 natraga 9706554286 number asida pau phaunabiu. Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Silcharda Netaji Subhash Chandra Bosu ki murti amasung Ningtam Lanmi Sahid Mangal Pandey ki Senjeng ki murti Mukhyamantri Dr. Himanta Biswa Sarmana maikum hangkhre. Vocal for Local amasung Atmanirbhar Bharat kaloinana mangda changsinanaba Pradhan Mantri na haikhre. Manipuri Sahitya Parishad Assam Lakhipur District Committee na 2026 chahi ki calendar puthokna bawarep laukre. Puralatpam Kubir Sarma na Lakhidabada Purandarpur Maitei Ex Servicemen Association na awapa phongdokre. Tripura ki Mukhyamantri na Thangta Sanaroi Laisram Sulatabu ikai khumnakre Lupalising Kunmanga ki sel ki mana pikre amasung Jiribam da chathariba kang tournament tangasi SAYCB Sorokating biga MITL Jiribam ka sanaragani. Lakhipur online YouTube channel gi pau sandok jaba ngasigi oinadi matang asidaloi jare.